Teachers and Medical Officers Association RIMS Imphal na sangsilakiba matam kaktaba thabak lepagi khongjang adu matam kharigi oina handokrai Hayeng dagi Ana-Laiyeng gi thabak Houragani Hairi. Teachers and Medical Officers Association RIMS Imphal ngasi thador ki basero lamada medical, nursing, non-teaching, resident doctor amasung mahiroi sing yauba RIMS Imphal gi general body na pirakpa suggestion amasung opinion sing taduna ningtina khana bagaloina miyamna thengnariba khudong sadaba sing yenglaga matam kharigi oina khongjang handona ba warep lawkibani. Masiga loina Hayeng ayuk pung nipan taba matam dagi hanagum mathau tawba Houragani Hairi. Amaromda matam khargi oina khongjang handokna bagi warep asiga loina demand khara thabak to onthona basu association gi maike digi RIMS Imphal gi authority da takshin krai demand sing adudi doctor da khut thaba mioi athubada phaba doctor amasung fashion singa gi marakta wakal tanada ba thorakpada authority na ningthina pau fauna biba social media da mingcha thian ba yaba maongda sandoliba sing kupne yengsinaba cyber crime ningthina mathau tahonba RIMS Imphal gi campus da armed personnel thamduna ngak senbagi thabak kangkhathanba public relation fagathanaba dedicated cell ama hangdokpa sina singbani hariba demand sing asi thabak ta onthonaba ngasi lawkiba khongjang handokpagi warep asi sayol amagi matungda amukhana yengsingani hairi ningsingba yabadi angang unaraba matung nupi ama tha si gaukiba tangkun ma thoi gi nongalamdai da laikhidabaga loinena madugi thodok kamari lenena patient party gi khoisaunaraba mioi singna doctor ama phubaga loinena medical superintendent gi office kasu yaikhai thugairam gi thodok thokibani doctor da khut thaba amadi yaikhai thugai bagi thong satharam badu yaning da phongdoktuna association na thabak lepagi khongjang sangsilakibani.